MSTV mieng tabiri vesingbu nomaitham kajalna khurumjari hauzik nunthilgi oiba pau pizari state asida hauzik thokliba tangdu leita daba fibam asida village volunteer force BBF singna laugadaba thaudang asigi matangda nomagi oiba convention ama kumbi kendragi wangu sandangkhongda leiba khana chawba ibuda wangbural masaigonda pangthokre hauzik kanglup anigi marakta thokliba lan asina maram oiraga khamthengna awa chaitheng nanglaba kumbi kendragi manungda leiba borayambi gram panchayat wangu terakhong GP wangu gram panchayat ki village volunteer force BBF sing amadi khoyumaite divine na punna sinduna pangthokiba convention aduda khoyumaite divine secretary oinam dorena Constitution gi makhada lona yaba village volunteer force sing asi aikhoigi manipur gi apunba lamkhai miyam gi punsi amadi aikhoigi imung manung ngathok sanaba hak lei masida unlawful oiba activities arimata yawwa leite o dorena makha taraduna village volunteer force sing asi alert oina leiduna khudongthiba tholakpa yaba matamda SP amadi naknana leiba OC state force singa paw faungnaba loinana BBF sing asi haujik makhoida khulai matik chana leitabanina chingkhong chingya da leriba khunsing matam amada irang hekta tholakpa ayabagi chingnaninga oribani haujik su miyoi kayadi mayumda changba ngamdana leinari hairaduna sarkarna su khudongthiba tholakpa yaba mafam sing asida akanba mieng sangbiduna state force singna miyamgi punsi amadi lanthung kanbada mateng pangbina ba abil tarokle village volunteer force among oina charial mangjingda khulngak liba kongkham manglemna phongdorakhibada kukimleten singna napal amadi tangjeng ahaluki yum sing maina tumna thakraba matungda khungakpa singna charial mangjing pombikho khoijuman tabi amadi laingobida kukimleten singna makhata na mai thadanaba BBF singna khulngak labasu thamoidadi akiba fawi hairaduna khulai matik chana paiba kukimleten singi bunkerdi noma gi hengalakli makhoigi lalong naksalakpaga loinana marakta nongmai kapsalakpasu leptri masida lengak na chingda leiriba kukimleten singi bunker sing athuba matamda lauthokpinaba appeal tarokli Convention sida maruina village volunteer force singje alert oina adum leibiba ko aduga volunteer force singjiga naknaba police station natragana SP moy connect torga khudong thiba thokadabo ju pawdu yamna thuna phaunaba adum alert oina leinaba ko adum bai point do maruina aduga objective tuni aduga makhata na khoigi sigi village volunteer force singji project moy da kusukhla ama moy matik sana laibana tamnina khoiga official loina moiga SP jing OC jing gar hena connect torga leiragadi project expectation je dum lan thorok pa yai natragana kano to ya hojik yum da changba ngamdana magi yum du mai chaga mafam du da changba ngamdana tangjeng hojik lairi ba phibam se du moi adaida kuki jing bunker sara lairi ko adai tadi moi karma monda moi punna volunteer jing du kamaina protection pi na gi da moi masen kamaina leiga da gi haibana sing bagi adu gi convention ning asi maruina pangthoi ba se adi khudong thiba du thok ta na bi gi da makta ena maruina alert oina laina ba gi da makta aduga system du ga kamaina satmina ga da gi adagi matam chana sarkar da jokhena fil tawjening sumba khudong thiba yaba jaga jing dadi adum moina police ki side tagi IRBO jenu se whatever forcing duna moida mijeng chak hanjaning haita Manipuri Theatre Academy Mata Wangwai Amadi Theatre Center Manipur Anina Punna Khusamna Duna ngasi Lekhidraba artist singi mafamda Sadanjali Kachaba Tarpan Mahotsav 2023 gi thauram ngasi pangthokre Wangwai Bazar Community Hall da pangthokhiba thauram aduda State Kala Academy Awardee L Brajar Mahona athoiba mitung Theatre Center Manipur gi Secretary KS Ranbirna thauram mapu amadi eminent playwright M Santomani Singna akhanaba mitung oina saruk yaki thauram adugi manung sanna lekhidraba artist sing amadi hauzik thokliba irang asina maram oiraga lekhidraba athobi sing amadi mahairoi anigi mafamda minute ani tumina leptuna awaba phongdokhi thauramgi nungi oiba warwal piraduna mataki director Sarung Bombirena haikibada laiwai khraba artist singi mafamda ikai khomnaba uipa sina makhoina tauramba thabak thauram sing aikhoina tung induna ngak senduna leiri haibasi utli haiki Herang maturasu London khasi da makhoi atama aduna pena la bai kona khaditan katpun namjaragadi lai ba kale ba aikoi bu chembi sabe ni ba allaman singa dana o ai china le dori ba jinga china aikoi da mutakari makharadan di khoiding maru matawara buso napi maka matawara buso
ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯇꯧꯔꯕꯁꯨ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯅ ꯏꯆꯥ ꯏꯁꯨꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯁꯤꯡꯗꯨꯅ ꯂꯥꯡꯕꯟ ꯊꯥꯁꯤꯗ ꯀꯠꯄꯤꯔꯛꯏꯀꯣ ꯍꯥꯏꯗꯅ ꯃꯈꯣꯏꯒꯤ ꯑꯇꯃꯥꯗꯨꯅ ꯍꯔꯥꯎꯖꯒꯗꯕꯗꯨ Assam Rifles thambigadawa oirabadi relief camp ta amuk lanjanarurage Assam Rifles nakna leiba haibasi kuki nakna leibagum kizai haina Imphal East ki Khameloka nakna leiriba nongsumgi maya paibi singna phondorakli nongsumda leiba ibudo nongda laren pakhangba laibung community hall da paumi singa unabada maya paibi singi mihut sagolsam subitana phongdokhibada Imphal East ki khundrakpam kendragi manungda leiba uyumpok Gram Panchayat ki tongan ba khul singda Assam Rifles leizage lakpada khul amatana ayaba pikhide khunja singna yadrabasu nongsum khunga lonabada leiba khongbal tangkhul da leiriba GR singi marakta Assam Rifles tu yanaraga leiba horakle Assam Rifles na maitai khul manakta lesenaba kanna honarakliba asi hauji kuki singna maitai da landabada khudongsawa loba ngamdriba asi larokna ba honarakpani haina lawi GR ki muta Assam Rifles thamba natraga GR da Assam Rifles ka pullaga lemina hanaba Thaurang amata lengakna lobirakanu khunja sing ngakpige hairabadi State Force natraga Assam Rifles nataba atopa force oina lehanbiu Assam Rifles thamdaba yade hairabadi kuki singa nakna leibana maram oiraga lanjana duna relief camp ta leiruraba khunja sing amuk hana lanjanaragani haina makha tarakhi Mamadi Khamelo area asida thokiba irang asiga mari leinana अखोगी लेरिबा जियारे असिदा असम राइफल असि थमगनी हाइबगी खुलोनबा खुनजिंदा हाइरमबगा मरी लैना हौजी हौजिगा असि असम राइफल चंगथोक चंगजिन तौरिबा असि अखोगी नोंजमजिदा लेरिबा प्रजा सिंगना पामदे मरम अदुना यारे मखैदी असम राइफल असि मफम असिदा चंगहनबिगनु अमदि थंबिगनु हाइना सरकार गी मफमदा लेरिबा खुंजा सिंग अमदि डेवलपमेंट अमदि कलब निसाबन अखोई पुनमकना सरकार की मफमदा थमजहि Ngarang Tamilong district ke manung sana leiba Talbung village phauduna chatliba National Highway 37 makta da Apex company gi driver oiriba mitei masa amada kuki naha ani na khutai paiduna tholoklaga maitai yaubra haibana chingba wahang pahong kaya chatharakpagi thodok ase yaningde lamhen tu henba kuki naha ani adu yauna kuki gi mari leinaba authorities singna lakliba tha asigi tang 15 fawbagi manungda licingda sendorakadabani karigumba sendoraktaba taragadi October gi tang 13 ningthokaba numit asidagi jury gi lekai amatada kuki changhaloi haina licing jury gi secretary Laisangbam Ranjan ngasi lamden lekai da leiba licing jury gi office ta pangthokiba paumi singa unaba amada wafam asi mahakna phongdokhibani Mahakna makata na hai ngarang Tamilong district ke manung sana leiba Talbung village phauduna chatliba National Highway 37 maktada Apex company gi driver oiriba mitei macha amada kuki naha ani na makhutta chai paiduna tholaklaga maitai yaubra haibana chingba wahang pahong kaya chatharakpa ase yamna nungaizade amadi asigumba thodok ase mamangda su anirak thokiba leirabani Mamangda thokiba thodok sing asida jury bangi DC SP Assam Rifle CO amadi tongan basi SO leader singa loinana maitai amasung kuki singi mari leinaba authority yauna wari sanaraga matungda asigumba thodok ase thokhaloi haibagi akanba thajaba pikhiba leirabani maram aduna aikoina akanba khongjang kaya sangsingadaba leirabasu phathakibani adubu lakliba October gi tang 15 fawbagi manungda lamhenba Tuyenba kuki naha ani adu yauna kuki gi mari leinaba authorities singna licingda sendoraktaba taragadi October gi tang 13 tagi jury gi lekai amatada kuki changhalloi hariba Apex company gi maitai driver asi jury bangi maitai natte haiba khaki mahak ase thadorakhibani karigumba mahak asi jury gi maitai oramlabadi mafam aduda hatokadawri bara haiba asi chingnarakpadagi aikoina khongdang asi lakhachabani haina Ranjanna paumi singda phongdokhi ngasi paumi singa unaba adu da licing jury gi secretary Laisangbam Ranjan assistant secretary Ningthojam Dharmendra Maitai amadi South Zone Commander S Sainik Maitai su saruk yakhi Kumbi Kendragi aroiba mafam khul ama oiriba napatki miyam ngasi su mayum changba yadana relief camp singda changjafam loduna leiri kuki singna numit khudingi khuntak lansiraba yum singi potchai phakphaktuna
ꯄꯨꯅꯕ ꯍꯣꯠꯅꯔꯤ ꯌꯨꯝꯕꯨꯁꯤꯡ ꯎꯄꯥꯏ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯎꯅ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯈꯥꯡꯅꯔꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯂꯥꯂꯣꯐꯥꯏ ꯈꯨꯜ ꯀꯨꯀꯤ ꯈꯨꯜ ꯑꯃꯗꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯁꯨꯒꯨꯅꯨ ꯈꯨꯜꯒꯤ ꯃꯌꯥꯏꯗ ꯂꯩꯕ ꯑꯃꯈꯛꯅꯤ ꯑꯗꯨꯕꯨ ꯁꯨꯒꯨꯅꯨ ꯈꯨꯜꯒꯤ ꯑꯣꯏꯅꯗꯤ ꯅꯥꯄꯠ ꯑꯁꯤ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯑꯃꯈꯛꯅꯤ ꯆꯍꯤ ꯑꯁꯤꯒꯤ ꯃꯦ 3ꯗꯒꯤ ꯆꯤꯡ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯍꯧꯔꯛꯈꯤꯕ ꯂꯥꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯥ ꯀꯌꯥꯗ ꯅꯥꯄꯠꯀꯤ ꯄ꯭ꯔꯖꯥꯁꯤꯡ ꯁꯥꯐꯒꯗꯕ ꯃꯐꯝꯁꯤꯡꯗ ꯂꯥꯟꯖꯦꯟꯅꯈꯤ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯩꯇꯩꯒꯤ ꯈꯨꯜꯁꯤꯡꯗ ꯂꯥꯟꯗꯥꯔꯛꯂꯕꯁꯨ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯃꯗꯤ ꯁꯨꯒꯨꯅꯨꯒꯤ ꯑꯀꯣꯏꯕꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯛꯂꯕ ꯇꯨꯡꯗ ꯃꯦ 19ꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 2:30 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝꯗ ꯅꯥꯄꯠꯀꯤ ꯌꯨꯝꯁꯤꯡ ꯃꯩ ꯊꯥꯕ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯍꯧꯔꯛꯈꯤ ꯊꯧꯗꯣꯛ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯁꯨꯒꯨꯅꯨꯒꯤ ꯑꯀꯣꯏꯕꯗ ꯇꯥꯔꯤꯕ ꯆꯤꯡ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗꯒꯤ ꯂꯥꯟꯗꯥꯔꯛꯇꯨꯅ ꯌꯨꯝꯁꯤꯡ ꯃꯩ ꯊꯥꯕ ꯍꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯤꯅꯤꯠ 15ꯔꯣꯝꯒꯤ ꯃꯃꯥꯡꯗ ꯑꯀꯛꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯅꯥꯄꯠꯀꯤ ꯄ꯭ꯔꯖꯥꯁꯤꯡ ꯁꯨꯒꯨꯅꯨꯔꯣꯝꯗ ꯇꯨꯔꯦꯜ ꯂꯥꯟꯗꯨꯅ ꯂꯥꯟꯖꯟꯅꯔꯛꯈꯤꯕꯅꯤ ꯁꯨꯒꯨꯅꯨ ꯇꯨꯔꯦꯜ ꯋꯥꯡꯃ ꯅꯥꯄꯠꯀꯤ ꯄ꯭ꯔꯖꯥꯁꯤꯡ ꯁꯨꯒꯨꯅꯨ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯑꯣꯐꯤꯁ ꯑꯃꯗꯤ ꯁꯨꯒꯨꯅꯨ ꯀꯩꯊꯦꯜꯗ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ ꯑꯉꯟꯕ ꯂꯥꯟ ꯍꯧꯔꯛꯄ ꯃꯇꯝꯗ ꯂꯥꯟꯖꯟꯅꯔꯨꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯅꯗꯨꯅ ꯂꯩꯔꯛꯂꯕ ꯇꯨꯡꯗ ꯈꯪꯍꯧꯗꯅ ꯃꯦ 19ꯒꯤ ꯑꯍꯤꯡꯗ ꯂꯥꯟꯗꯥꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅ ꯆꯦꯜꯂꯛꯄꯗ ꯂꯣꯏꯅꯔꯛꯄ ꯐꯤꯖꯣꯜꯁꯤꯡ ꯑꯗꯨ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯃꯥꯜꯆꯥꯡ ꯑꯃꯠꯇ ꯄꯨꯊꯣꯛꯄ ꯅꯪꯍꯧꯈꯤꯗꯕꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯅꯥꯄꯠ ꯑꯁꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯁꯟ ꯍꯨꯏ ꯑꯣꯛ ꯁꯤꯡ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯄꯨꯈ꯭ꯔꯕ ꯇꯨꯡꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯃꯐꯝ ꯑꯗꯨꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃ ꯑꯣꯏꯖꯅꯕ ꯍꯣꯠꯅꯔꯤꯕ ꯉꯥ ꯌꯦꯟ ꯉꯥꯅꯨꯒꯤ ꯐꯥꯔꯝꯁꯤꯡꯗ ꯂꯨꯠ ꯇꯧꯕ ꯁꯨꯒꯨꯅꯨꯒꯤ ꯇꯨꯔꯦꯜ ꯃꯄꯥꯜꯗꯒꯤ ꯎꯔꯕꯁꯨ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯅ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯈꯪꯅꯈꯤꯕꯒꯤ ꯆꯩꯔꯛ ꯑꯁꯤꯗ ꯉꯁꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯅꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯣꯡꯖꯤꯜꯂꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯌꯨꯝꯒꯤ ꯃꯥꯜꯆꯥꯡꯁꯤꯡ ꯐꯣꯡꯅ ꯂꯨꯠ ꯇꯧꯔꯤ ꯂꯥꯟ ꯍꯧꯔꯛꯄꯗ ꯂꯩꯍꯧꯕ ꯁꯨꯒꯨꯅꯨꯒꯤ ꯇꯨꯔꯦꯜ ꯃꯄꯥꯜꯗꯒꯤ ꯏꯐꯣꯡ ꯐꯣꯡꯅ ꯎꯔꯝꯕ ꯁꯛꯇꯤꯃꯥꯟ ꯒꯥꯔꯤ ꯍꯧꯖꯤꯛ ꯎꯈꯤꯗ꯭ꯔꯦ ꯌꯨꯝꯒꯤ ꯃꯥꯜꯆꯥꯡ ꯍꯣꯟꯕ ꯂꯣꯏꯔꯛꯇꯨꯅ ꯌꯨꯝ ꯀꯨꯞꯂꯤꯕ ꯇꯤꯟꯖꯤꯡꯒ ꯁꯤꯗꯣꯛꯇꯨꯅ ꯍꯣꯟꯕ ꯉꯁꯤꯁꯨ ꯃꯈꯥ ꯆꯠꯊꯔꯤ ꯁꯨꯒꯨꯅꯨꯒꯤ ꯇꯨꯔꯦꯜ ꯃꯄꯥꯜꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯗ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯊꯤꯡꯕꯤꯅꯕ ꯍꯥꯏꯔꯕꯁꯨ ꯃꯈꯣꯏꯒꯤ ꯖꯨꯔꯤꯁꯗꯤꯛꯁꯟ ꯅꯠꯇꯕꯅ ꯃꯊꯧ ꯇꯧꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯅꯥꯄꯠꯂꯣꯝꯗ ꯇꯥꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯗ ꯍꯥꯏꯒꯦ ꯐꯣꯡꯗꯣꯔꯛꯈꯤ ꯁꯨꯒꯨꯅꯨꯒꯤ ꯇꯨꯔꯦꯜ ꯋꯥꯡꯃ ꯑꯣꯏꯔꯤꯕ ꯅꯥꯄꯠ ꯃꯥꯏꯀꯩꯔꯣꯝꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯑꯃꯨꯛ ꯂꯝꯕꯤꯗ ꯔꯥꯎꯟ ꯑꯃ ꯑꯅꯤ ꯆꯠꯂꯝꯕ ꯍꯦꯛ ꯍꯟꯈꯤꯕꯒ ꯃꯈꯥ ꯇꯥꯅ ꯂꯨꯠ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯃꯛ ꯍꯧꯅ ꯇꯥꯔꯤ ꯁꯨꯒꯨꯅꯨ ꯃꯥꯏꯀꯩꯔꯣꯝꯗꯒꯤ ꯊꯕꯛ ꯑꯗꯨ ꯂꯦꯞꯅꯕ ꯂꯥꯎꯔꯨꯕꯗ ꯅꯥꯎꯔꯤ ꯀꯥꯞꯁꯤꯜꯂꯛꯄꯒꯤ ꯊꯧꯗꯣꯛꯁꯨ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯁꯨꯒꯨꯅꯨꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯅꯥꯄꯠꯇꯒꯤ ꯂꯥꯟꯖꯜꯂꯛꯂꯤꯕ ꯌꯨꯝꯂꯦꯝꯕꯝ ꯕ꯭ꯔꯖꯀꯨꯃꯥꯔꯅ ꯍꯥꯏ ꯃꯤꯑꯣꯏ ꯑꯃ ꯑꯅꯤ ꯅꯠꯇꯅ ꯌꯨꯝꯒꯤ ꯄꯣꯠ ꯆꯩ ꯃꯥꯜꯆꯥꯡ ꯑꯃꯠꯇ ꯄꯨꯊꯣꯛꯄ ꯅꯪꯍꯧꯗꯦ ꯑꯃꯨꯛ ꯍꯟꯅ ꯆꯪꯕꯒꯤ ꯂꯝꯕꯤꯁꯨ ꯂꯩꯇꯦ ꯆꯪꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯨꯏꯁꯥꯏꯠ ꯃꯤꯁꯟ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯈꯟꯐꯝ ꯈꯪꯂꯛꯇꯕ ꯃꯇꯝꯗ ꯁꯤꯔꯕꯁꯨ ꯁꯤꯅ ꯏꯌꯨꯝ ꯆꯪꯗꯨꯅ ꯏꯈꯨꯜ ꯉꯥꯛꯂꯨꯔꯒꯦ ꯈꯜꯂꯛꯇꯨꯅ ꯇꯨꯔꯦꯜ ꯂꯥꯜꯂꯨꯕꯁꯨ ꯌꯥꯎꯈꯤ ꯑꯗꯨꯕꯨ ꯌꯨꯝ ꯆꯪꯕ ꯉꯝꯗꯕꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯤꯆꯩ ꯑꯣꯏꯅ ꯐꯪꯈꯤ ꯂꯧ ꯎꯕ ꯐꯥꯔꯝ ꯇꯧꯗꯨꯅ ꯏꯆꯥꯁꯤꯡꯒꯤ ꯇꯨꯡꯒꯤ ꯂꯝꯕꯤ ꯑꯣꯏꯒꯗꯕ ꯀꯌꯥꯁꯨ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯅ ꯑꯃꯝꯕ ꯑꯃ ꯑꯣꯏꯍꯜꯂꯦ ꯍꯥꯏꯊꯕ ꯃꯐꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤꯗꯃꯛ ꯂꯩꯉꯥꯛ ꯂꯩꯇꯦ ꯍꯥꯏꯕ ꯍꯟꯗꯛꯇꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯔꯣꯏꯕ ꯈꯨꯜ ꯑꯃꯅꯤ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤꯁꯨ ꯑꯔꯣꯏꯕ ꯈꯨꯜꯅꯤ ꯁꯨꯒꯨꯅꯨ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒ ꯍꯦꯛ ꯇꯨꯔꯦꯜ ꯋꯥꯡꯃ ꯑꯣꯏꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯄ ꯃꯐꯝ ꯑꯣꯏꯕꯅ ꯈꯨꯜ ꯑꯁꯤꯗ ꯉꯁꯤ ꯐꯥꯎꯕ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ ꯊꯥ 5 ꯍꯦꯜꯂꯛꯂꯕ ꯐꯥꯎꯕꯗ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ MLA ꯂꯥꯛꯇꯨꯅ ꯉꯁꯤ ꯐꯥꯎꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯪꯕꯤꯗꯕ ꯑꯁꯤ ꯌꯥꯝꯅ ꯄꯦꯟꯗꯦ ꯍꯧꯖꯤꯛ ꯈꯣꯏꯁꯥꯎꯅꯔꯕ ꯀꯌꯥꯅ ꯌꯨꯝꯗ ꯅꯝꯐꯨꯗ ꯆꯪꯒꯦ ꯍꯥꯏꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗ ꯐꯛꯇꯨꯅ ꯄꯨꯈꯤꯕ ꯎꯔꯦ ꯌꯨꯝꯁꯨ ꯂꯩꯇ꯭ꯔꯦ ꯎꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯅ ꯎꯄꯥꯏ ꯂꯩꯇꯦ ꯇꯛꯁꯤ ꯁꯣꯟꯕ ꯅꯠꯇꯅ ꯄꯥꯝꯕꯩ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯄꯥꯏꯔꯤꯕ ꯅꯥꯎꯔꯤ ꯑꯁꯤꯅꯗꯤ ꯂꯥꯟꯊꯦꯡꯅꯕ ꯑꯣꯏꯊꯣꯛꯇꯦ ꯏꯃꯨꯡꯁꯤꯡ ꯍꯧꯖꯤꯛ ꯃꯩꯁꯥ ꯂꯥꯡꯕ ꯍꯦꯟꯒꯠꯂꯛꯂꯤ ꯄꯦꯟꯗꯕ ꯀꯌꯥ ꯑꯃꯗꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯅ ꯅꯝꯗꯅ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯠꯍꯟꯅꯕꯒꯤ ꯃꯃꯤ ꯎꯔꯦ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯕꯨꯁꯨ ꯑꯗꯨꯃꯛ ꯃꯥꯡꯈꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯃꯤꯄꯥꯏꯕ ꯑꯃꯅ ꯊꯃꯣꯏ ꯂꯥꯏꯃꯟ ꯎꯍꯜꯂꯤ ꯐꯣꯡꯗꯣꯛꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎ ꯁꯟꯗꯣꯛꯆꯕ ꯂꯣꯏꯁꯤꯟꯖꯔꯦ ꯏꯃꯦꯖ ꯇꯤꯚꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯖꯜꯅ ꯈꯨꯔꯨꯝꯖꯔꯤ